ECI na 13 suba Manipur Assembly election pangthokidana bakhangalakpadagi Chief Minister Ibobi yauna Minister MLA kaya Bharat ki President amadi ECI da wakatnaba Delhi da chatnakre. Khurumjari meeting tabiriba sing bataram nokchari pau sandok na pizari. Ministry of Home Affairs na Manipur gi hauzik oiba phibam amadi UNC na matam kaktaba economic blockade chathariba asina maram oiduna mikhal pangthokpada khudong chakhiroi haiduna Election Commission of India ECI da Manipur gi 13 suba assembly election pangthokhidana bakhangalakre. Masigi matangda ECI gi maikaidagi chatkhiba January gi tang amada Manipur sarkar da aiba cherol tharakre. Oirakliba phibam nasigi matangda ngasi ayuk Chief Minister Okram Ibobina preside tawduna Congress Legislature Party CLP gi mifam pangthokre. Ayuki pung nipan dagi pung tara taramdai fauba mifam pangthokhi. Mifam aduna Ministry of Home Affairs na Manipur gi 13 suba assembly election pangthokpa yakhiroi haina ECI da khangalakliba wafam kupna khana nainakhi. Matam sana 13 suba Manipur Vidhan Sabha mikhal pangthokpina ba Bharat ki President amadi ECI gi luchingba singda takshinna ba warep lokhi. Warep adugi matungi na ngasi gi mifam adugi tungda Chief Minister Okram Ibobi, Deputy Chief Minister Gaikhangam amadi Minister MLA Singh Delhi da chatnakre. Hayeng Chief Minister Okram Ibobi na luchingduna Bharat ki President Pranab Mukherjee unaduna democracy ki chapchapa wahan thok lehenduna Manipur da matam chana mikhal pangthoknaba takshingani hairi. Election Commission of India gi luchingba singsu unaduna hauzik Manipur da UNC na sathariba blockade asina tampak ki lamdamda thoina akaiba leitabana 13 suba Manipur Vidhan Sabha gi mikhal asi phase 9 na pangthokpa yagani haiba wafam phauba mayek sengna thamduna matam chana mikhal pangthoknaba takshingani hairi. Amaromda ngasi CLP gi mifam yaukhiba masak maming takthokningdaba sarkar paibada yauriba mioi amana phongdorakpada Manipur gi 13 suba Manipur Vidhan Sabha gi mikhal matam chana pangthok handana ba honarak pahaibasi NSNIM amadi sarkar paiba BJP ga tasengba mari leinai haibadu mayek sengna takle. Hauzik pariba sarkar asigi matam loraba fawada mikhal pangthok handana thamlaga makhoi gi oiba khudong saba launanabagi lalong shilakpa oigani hairi. United Naga Council UNC na hauzik Manipur gi National Highway singda sathariba matam kaktaba economic blockade ki mayokta BJP gi chapchaba firep lei haina BJP Manipur Pradesh ki General Secretary Administration ki Thaupuriba MLA Biswajit na phongdokre. Center da leiba BJP gi luchingba sarkar gi Home Ministry na December ki tang 12 da sathariba economic blockade asi Indian Constitution na yade masi lepkadabani haina official oina cherol ama thokiba asi center da Congress ke sarkar leiba matamda amukta thokhidri hairi. Ministry asigi Internal Security ki Special Secretary Mahesh Kumar Singla masamak numit nini Imphal da laktuna economic blockade asina Manipur gi miyamda awaba nanghaliba asi hakthengna yengshinkhiba amadi Indian Army gi Chief Darbir Singh fauba Manipur da lakhiba masigi mathakta Union Minister of State Home Kiren Rijiju laktuna hakthengna yengsinkhiba asi center gi NDA government na lokhalakliba thabak sing asina economic blockade ki matangda BJP gi firep kaya yamna mayek sengbage habidu takle hairi. Kangchup Police Station amadi Laimakhong Police Station asi ngasi sanganaba sem saramba adu lamgi chayetnaba lei haibadagi lamdam adunggi miyamna yadabadagi sangakhidre. Kangchup Police Station asi sangabagi invitation card amadi memorial stone da Kangpokpi district haina tharambabu yaningdaba phongdoktuna lamdam adunggi miyamna Police Station sangaba yaroi haina athingba pikhi. Police na athingba du thugainaba singda bazar da tear gas kapkhi. Thodok aduda nupi manga amadi nupa ama sokpadagi laikanakre. Thawong asibu yaningdaba phongdoktuna Singda Bazarda Kadangban Part 1 Part 2 Irang Village Fayeng Meira Paibi Kangchup Chingkhong Meira Paibi Kangchup Chiru Meira Paibi amadi khurkhul gi nupi singna sarkar gi thawongbu yaningdaba phongdoktuna wakat mifam sathaki. Sarkar na handak district taret nauna lauthoklaba matung district boundary semdringaida mafam masida police station amadi SDO office nauna sangaba yaroi haina All Maitai Club Organization Manipur gi media coordinator Soibam Ibohol na phongdorakli. Mahangna makhata na phongdokhibada hauzik police station sariba mafam asi sarkar gi land record ki matung inna Imphal West 1 haina leiduna revenue Imphal West 1 da thiri aduga assembly constituency da
Saitu amadi Sekmai Assembly Constituency da bot thadanari chaitnari basing asi lekhai tadringaida Nauna District semagi thabak thoram amata paikhatpa yaroi haina phongdorakhi confirm tawna yena bisi he loidringai marakida sigumba conflict situation gi area amada police station ama natraga SDO office ama sangagani na sakana siliba khogi program si khoi yaning da phong poina khogi mafam jida khundari ba kadangban adigi chiru ireng adi kangsu phayeng adigi khogi praja sing punjalaga hari ba ngasi sangabi program si khoi kan yaning da phong galo na post tawni ngasi media gi through da khoi pigening ba message ti lairei ba khogi che na yuma pham jing sida district boundary commission sema matung da yena ba sing si yana matung da sangabam thokba police outpost ogera नत्रगा SDO ऑफिस वगैरह पुनः तो तभी हाउसिंग ऐसी की पाले सरकार ऐसी की नाकों में उन्होंने बा मेरा की थोड़ा अपील तवजरी अमरोमदा लैमखोंग पुलिस स्टेशन सु संगागनी हाइना तौरम लगा लमगी चेत नब लेबदगी संगा खिद्रे लमदम अदोंगी मियाम न लंबी थिंगदुना खोंजंग जंगसिनख्रे पाउगी मरकथन नातेन बब्रे मतंग लौजरी Spread proudly our school flag fly. We hold our heads high, for we work in joy, learn with fun, and grow with dignity. Hakchangi labor solakpadagi puju singaktaba, hakchang choktarba, tumba chaba yaraktaba, khong hama nungayaktaba singkidamakta, amatta ngayaba upaidi, Jolib syrup, amasun Jolib capsule wuchang nisinabyo. Central Dental Clinic Uripok Lai Khurembi Leirak Talakuna Adongi Yagi Nongai Tabising check Tobiu Digital Equipment Marangaina Leiraba Sterilize Ningthina Tauraba Akhanga He Doctor Amati Nurse Matik Chana Leiraba Patient Singi Yamna Khudong Charaba Mafum Amani Open Monday Dagina Saturday Fawba 6:30 to 5:30 p.m. Sunday Gioina 6:30 Dagina 2 p.m. Ngasi Makleng Singbirau Central Dental Clinic Miyam ki nuwairaba pausal mathang da domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham Please contact 0999055302 or 0982181945 Look Active Hospitality Services Assurance Redefined Khanganjaba Prime Minister Kausal Vikas Yojana gi makha da leba free the computer training pinanaba center ama honorable MP Sri Prahlad Singh Patel na hokiba December gi tang tara da singjamai singa makha tomal lerakta singa abiram le BJP gi intending candidate oiribi Mahila Morcha gi secretary Pukhrambam Ongbi Irom Sonina di Manipur Praja Miyam takana ba pinanaba pusilakpani class 10 pass torba singna center asida ayuki pung tara dagi ani fawbada lengbi raktuna akupa marol khangmiraba yagan Amukana taramnak chari Manipur da ILP chana hanaba bill pass taunaba athuba matamda Manipur Assembly gi mifam phamgadabani haina JC ILPS ki student wing na GP Women College ki Mahiroi Singha punduna ngasi college asigi gate mamangda khongjang jangsinkhre Democratic Students Alliance of Manipur Desam Linkhat ki bachahi taramanga mapung phawagi thoramama Imphal gi GM Hall da pangthokre thoramasida Manipur University gi Center for Myanmar Studies ki Director Professor W Nabakumar Cultural Activist Ningthauza Lancha KSO Imphal Branch ki Joint Secretary J Khongphai na da stafamduna saruk yakhi Mapok kumona siga mari leinana desamna mamangda gi satharakpa mega donation camp ki saruk ama oina mahiroi yauna tongan ba civil society luchingba singna e dan taunakhi desamna makhoi gi foundation de numita oja singda akhannaba piba chingmung maichau khongrang thaba award oja mari da khushinakhi lamlai high school gi hindi graduate teacher yumnam tomba Nambol Higher Secondary gi vice principal Dr Arambam Sana Tomba Tagel Mapal Primary School gi headmistress in charge Khuraijam Kiran Mala Devi amadi Sacred Heart Higher Secondary School Khurai gi vice principal Thodam Suniti Balada Desam gi maikai gi sel gi mana lengyan fee amadi citation khusinaki Professor W Nabakumar na ngasi Manipur da khundariba tongan ba jati singi marakta khaibung tabagi mami lakliba si aikhoi na hauzik tamliba larik asigi mahini pikliba angang singda Manipur asi chingam musung tam ani thokna khaidoktuna larik tambiri masina angang singda Manipur asi ani thokna uhalliba wakhalon aran bani khundam minariba kujati singi marakta amana amagi cultural history mayek singna syllabus ta haptuna angang singda tambiba matam oire jati singi marakta punna chawkhat minabagi mami leitabana
जाति सिंह असigi मरकता अचौबा मुकनबा लाकपनी मसी कोकननबा पुना चौखट मिननबा होटनबा मतम ओइरे हाइखी Dividendism करता dividendism से कमाई करता है education क्या education इस तरह का खंडा याद से formal education informal education गैस बोल हाननब गैस सिलेंडर अमा पोखाइरकपदा पाटसोय पार्ट 2 दगी के अमरजीत कौबा गैस बोल योनबा मियोय अमा सोकपदगी हॉस्पिटल दा लाइकनखरे थौदोग सिंह असि अयुपुंग 13 खरा हेलकपदा नगमपाल दा थोखिबनी हाइरी Directorate of Environment पुथोकपा मणिपुर Environment Calendar लिसिंग अनि 13 ngasi Chief Secretary O Nabakishore na phongkhre All Secretariat ta leiba Chief Secretary Office Chamber da pangthokpa thoram adu the Directorate of Environment ki Director Dr. M Homeshwar Joint Director Dr. Y Nabachandra yauna atai makok thongba official amadi amjugi President Wangkhemcha samjai su saruk yakhi कंगलातोंगबी ग्राम पंचायत की प्रधान उप प्रधान वार्ड मेंबर अहुम कांग्रेस याउख्रे ngasi मखोय मंगाबु ओकपगी थौरम अमा सेकमाई केंद्र की MLA KH देवेंद्र की मयुमदा पांगथोखरे ngasi चंगलखरबा मखोय मंगा अदुदी कंगलातोंगबी ग्राम पंचायत की प्रधान शिव कुमार बासनेट उप प्रधान मीना बिस्ता वार्ड मेंबर दीपा थापा KH सरत अमदी होमा उपारितिनी MLA की माइकैदगी मखोय मंगादा खुदोल पोट पीदुना इकाई खुन्नब उठी प्रधान शिव कुमार ना MLA KH देवेंद्र ना केंद्र से पाखलिबा चौखट थौरांगी थबक अमदी कांग्रेस पार्टी ना लेबा की लौरिबा थौदांग से थाजदुना कांग्रेस ता यावरकपनी मखोयबु BJP दा यावरे हाइन ममांग फोंखिबु वाफम अदु मखोय मसा खंगदना कनागुंब खरन लाना संदोकपनी हाइखी MLA KH देवेंद्र ना केंद्र से मफम खरदा कोयलास मसक उदना लाखिबा मफम सिंह हौखिबा चही मंगा असिदा कोयलास थादुना निंगथिजना लंबी सेमबगी थबक कया लोशिनख्रे चादा मरिफुद्रादी लंबी थोंग सेमबगी थबक लोशिलकले हॉस्पिटल अनि पुंग कुनमरी सर्विस तौहनबा ngamkhre पावर सप्लाई सु मतिक चाना मियाम दा फंगहल्ली करिगुंबा मथंगी इलेक्शन दा महाकु अमुक हन्ना मियाम की सेवा तौबा ngamहल्लबदी थकनबा इसिंग महै मसिंग की लमदा अहेनबा मियंग थमदना चौखट हन्नबा होनगनी हाइखी Economic Generation and People's Power habisida numit nini chupna sathagadaba youth amadi farmers singi oiba international conference ama ngasidagi lamyan da sanglenda haukhre All Manipur Progressive Farmer Association sinduna pangthokpa haudokpagi thoramda Dr. Lokendro Arambamna phongdokhibada Canada amadi Philippines ki delegates sing yauna pangthokhiba conference asina lamdam asigi naharol sing amadi lomi singi phibam phagat hannaba honabada chauna kanaba oigani haiki aikoigi lamgi miyoi singi low singuriba kano sing nearly 75 to 80% akoigi population gi both hills and plains gi agricultural producers practices akoi karawai the lady aduga akoigi livelihood na karawai tori aduga at the same time anova malim gi oiba sakhatpagi ichel ni haidana yamna globalization gi ichel sida akoigi nation states sina magi economy ado deregulation tokthokpa economic laws mayam singse global ga amatto integrate to Joint Redressal Council Manipur gi mihut RK Singh na luchingba team amana haujik New Delhi da leiribi Manipur gi Governor Dr. Nazma Heptullah ga minute kunlom wari sanaduna center amasung state government na tawpam thokpa amadi lokhatpam thokpa miyam gi issue amasung problem kokhannaba takshin khre hairi Prime Minister Economic Package amadi National Project ama oiriba Thobal Multipurpose na sohallaba khunja sing awaba kokhanba Economic blockade na miyam da darkar oiba pochai sing marang kaina fangliba pochai gi mamal su ka hena wangba State government na tawriba corruption amadi criminal activities thingnaba praman leiraba scandal fact and encounter case na chingba kaya general election mamangda miyam khangna action lohanba free and fair election oihanba ahenba security force pibinaba wafam thamkhre hairi wafam sing asida Prime Minister Home Minister amadi Donor Minister yauna action lonana bakhanagani hairakle hairi atenba break amagam logzari My mother had a cardiac arrest. We lost hope because we have visited so many hospitals and they were unable to help us. Thankfully, Sky Hospital came to our rescue by not only saving the life of my mother but also giving her utmost care with the help of ventilator support by Dr. Shyam Kishore and his team of expert doctor and nurses. They were able to help her gain consciousness and now she is improving. So I'd like to thank Dr. Shyam Kishore and the entire staff of Sky Hospital. BSNL Mobile
Roaming chatpada incoming free oiraba amatta ngairaba laibak asigi jingnung manung singda khwaidagi chawba signal coverage lairaba call rate yamna pikpa sopnatagi minute amada paisa kun manga khadana yaraba 339 khatang hapiraga any network da unlimited call tobiduna wari sabiyu amadi 1 GB data su pangbiyu. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Ganesha Coaching Center, the best and the only trusted coaching center in Imphal. Admission open for 11th foundation course for classes 6 to 10, which will be started on 16th January 2017. Our toppers in the SSLC examination 2014 are first position as Sterliza Anoli, second position as Limthwebi, third Nuya Nangbam, sixth Mira Sinam, and 21st Bameshore M. Hurry, limited seats. Hey, sweet dreams, hey, sweet dreams in every way, full of love, joy and more, and love, 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 love. Hey, hey. Sweet Dreams, loungewear for the family. Oza, pain relief ointment. Khwang naba, kok chikpa, tang chikpa, khu naba ni singbada sinaba yarba, lipsa putna puthok saba. Oza. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNACO School. Excellence in Education. Temple of Learning School na chahi tara mapung pharakpagi harau tayamba phongdorakpaga iroinana mahiroi singda kurul khara tamjari. Pre-nursery, nursery, KG gi mingzal sel lagzaroi. Class 1 dagi 8 amadi 11 gi mingzal sel tangkhai thak lagzagani. Class 9, 10 amadi 12 kina chada kuntra mingzal sel tajagani. Kudung saba sing asi ataknaba sit khara thakhibi. Kha nawem lekai Kanchipuda leiba Temple of Learning School counter dagi free da form phangbigani. Amukana taram nokchari lamdam asigi saknai rabi boxer MC Mericom Butara Mathuishuba Manipur State Assembly gi BJP gi oina Chief Ministerial Candidate lauthorpa yai haiba pawasi yumpham yaudaba mari makong samnadaba pawni haina BJP Manipur Pradesh ki General Secretary na thadoropa cherol lamana khangalagli handak pangthokadoriba mikhal asida Mericom gi wafam natana kanagumba mioi amatabu Chief Ministerial Candidate lauthokpa gi thorang leite wafam asigi matangda center amasung state BJP gi maikai dagishu phongdokhiba leite hairi मीटर तरागी एयर पिस्टोल अमदी एयर राइफल्स कापगी केम अमा लाक्लिबा तांग तरुक्तगी तांग कुन फाउबा चंगांगैदा लेबा ब्लॉसम स्कूल इंडोर शूटिंग हॉल दा पांगथोकदौरी हाइरी थवाई यावबा महिरोइ सिंगना सरुक याबा यागनी हाइरी मरुइबा पाउ अमुकना लौबिरसी ECI na taramathoi suba Manipur Assembly election pangthokkhidana bakhanghal lakpadagi Chief Minister Ibo Biyauna Minister MLA kaya Bharat ki President amadi ECI da wakatnaba Delhi da chatnakhre Miding tabiriba singbo mukana khunumjari
ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯁ ꯃꯃꯥꯡ ꯃꯄꯣꯛꯇꯕꯨ ꯎꯔꯤ ꯑꯣꯏꯅ ꯄꯣꯛꯄ꯭ꯔꯅꯦ ꯍꯦꯛ ꯎꯕꯒꯅꯦ ꯌꯦꯠ ꯇꯧꯗ ꯂꯩ 우리는 위에다나 가나나 위에까니 ꯇꯥꯔꯤꯕ꯭ꯔꯣ ꯁꯣꯗꯣ ꯑꯝꯇ ꯊꯦꯡꯉꯦ ꯍꯧꯖꯤꯛꯇꯤ 우리나 ꯌꯦꯠꯂꯕꯅꯤ나 ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯣꯝꯒꯤ ꯊꯃꯣꯏꯅꯕꯨ ꯈꯣꯏꯗꯥꯕꯤꯔꯕꯗꯤ Excited. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯄꯥꯝꯕ ꯐꯨꯗꯣꯛꯄꯤꯔꯣ 아두나 우리디 눈티게 좀 라이들 ꯌꯦꯠꯄꯗꯤ 진카이 가이드는 싱가포르에게 머니푸르를 아이시고 한크로 짝크로 현장 중장은 빅탈레 아숨마 와일레이트레 커밍맨이 어머니 싱와이도 레이트레 한크로 짝크로 허무기 맞자이 캐르시다 민장 프로자 짝 방금 왔네 한크로 짝크로